लेपदना ताबीरकपना बलाबी मंगांगी फजबी हो मिंथोंजब वारी असिगी अरोइबा तांकक्तु योक्सिलक्ले हौसी पाथोकजरक्लेके मयाम पुन्ना तामिनरसी पोलोय अवा मैसा लांगलिबा पुंसी अमगी अवाबा पोलोय खम थेंगना वारिबा पुंसी अमगी पोलोय चिंबीरमु चैखै अमा अवाबगी पोलोयगी अरोइबा सरुकनी अरि अनौगी लंगदाइदा लेपलिबा अनौबा नुमित अमा ngairiba पुंसी अनौबा मिकुप अमा फंगदना मांगखिबदा चिंगनबसु लेत्रे पुंगनमक नाहक याउद्रबदी सनायाय मचाना लौखिबा फिरेपतो तुसुंखी मसा पुंबा कन्ना लाउदुना कादुदगी चेंथरकले मखोंग लेपता कना अमा हन्ना येंगलुदा बेलकनी लेरिबा अदोमदा इपाई थबाइना कप्तुना चेलई तादुना लेरिबा मचागी मनाक्ता यांगना चंसलगा मचाबु मागी तंपाक्ता कोनखत कोइलाउ लाउदुना कपलगा मचाबु हौदुई इमागी फिरेपा इमालाले सागलबा मतमसिदा नंगिदम होनरक्लिबा मयामसे सिगी फिबमसे इमाना येंगबा पामबगी नत्ते अइना फत्रिबसे नंगिनिने अइना होनरुरिबसे नंगिने कइनु नंग तौरिसिबो से इमालाले इमालानख्रे से मिपांग फिरेपा नंगनि इमाबु होंदोकलमलबदि अइदि हिंगलुबगे कानद्रे इमाना कौरिबसे अमुक्तदि खोमुबा फिरेपा अंगौबसु चिनसलई तौरमलिबा लैरमिबा फिरेपगी फिबम उबदा मसादु पाखतपना खम थेंग्रे फिरेपा माबु सनायाइना हौदोकलिदुदा मासु कप्तुना हौदोकपा याउरे कइनु फिरेपा नंग तौरिसिबु कइनु इबाइना कौरिसि ताब्रा नंग ताब्रा इबाइना कौरिसे वांगांगो अदुबु कौरि ngangliba mayamdo फिरेपदी रेस्पॉन्स अमत्ता पिरखिद्रे मयामना कपना लाउनबा माबु नुंगसिना कौरिबा अमत्ता तारारोय येंगलरोय खंदुना तुमख्रा माले ममित उशिल्लगा लैख्रे कनागी खोंजेल ताखिद्रे खसक्ता फावबा लेंखिद्रे अवा ट्रेना कया खांगदुना लाकपदा मसादो चोकथरम माले थगै सेंगना पोथारगे खनख्रा माले जोयगी युमदनी मनी तहा तहा लाक्तुना जोयबु उनबा लाकपनी फिरेपगी मतांगदसु वारी लिरक्लमी जोयसु पाउल ओइना तारबदा नुंगाइतना अवाबा पोलुम पुबा सोर अमा होंदुई जोयना अइनसु अंगांगबिख्रबनिने हौजक्ता नुंगाइरक्त्रे इदाव मागी माइथोंदा तारिबा अवाबसिंदो उना उना उसिनखिद्रबनी खल्लुबदने अइ याम निंगांगमक्त्रे हौजक्तदा ओंथोकना पेनखिद्रेदा लंथुम मिंचत सना लुपाना पुमनमकनि खल्लिङैदा ख्वाइदगी तांगबा लल अमदि मांगहल्लेदना असुक यामना फत्तबा नुपीसिबु मालेमसिदा अनीसुना लेरमगनी थाजदे मासु पुलिसना पिकअप तौख्रे हाइदाइने कुइररोय मागिसु मतम लाअनी मागिसु सरुक थुंगानी मनीना अदुदा हनुबी लाइदबिदो मागी मी यामना वातबनी माबु बेलदगी सतोकनबा मियामु मसु थोलखिनी अफबा लैत्रबा लमदमनी मंगोंदगी हेना साथीबा कयामसु लेरंबा यारिबनी खंगदे तुंगी हौरक्कदबा चारोल सुरोल सिदना अमुक करम थोकलगबा करीदी उपाय ले थोखिबना थोखरे पेनथोकलगा हिंगबा ताबनी लाइनि हेक मांगहनता अलिदा अंगांगदी कायदा लेख्रे बेबेगी मनाक्ता लेरमखिनी हौजिक ngaak लेरगा अमु बेबे पुरगने अई पुलिस स्टेशन दा चतौरिबनी पुन्ने हेक साक सामिनरसी थोकलिबा थौदो वाथोक मयामसे यामना थुना लोइसिलगा नीना ताबा पुंसी अमदा नुंगाइन हिंगलसी अई इमुंग अदुगने अमुक हन्नसु समनबा पामद्रे अदुबु ngahaktangdi halakpada sangamdrabadi यामना फजररोय फरसु फत्रबसु इमुंग मनुंग अमा हाइबदो मते खरा ओइमिन्नरमबनिना बेबेना मचिन कांगथोरक्लबदा कना कनाना चेनबा मयेक सेंगना खंगबा हौरक्ले बेबेना मखुत थिनबा मी पिकअप तौदुना इन्वेस्टिगेशन चथबदा खुदिकमक अमममता थोलकपा हौरक्ले सनायागी थबक तौबा मियोइसिंग मथंग मथंग पिकअप तौबदा
स्कूल लेरंब प्रिंसिपल मिंगंबसु पिक अप तौख्रे हानना ब्लड सैंपल टेस्ट चानख्रबा सखेनबा मान बेबी बुसु मतमदुदा हानब सिलंबा मिसक अदु ओइरमले सनायाइना पुमनमक सिलगा मिंगंबना सखेनबाबु नेकलगा पांथोकहनबा थबक थौरम ओइरमले सनायाइ मानसु पुमनमक मान नत्ति हाइना चेनखिद्रे मसाना तौखिबा खुदिंगमक तौदि हाइदुना चेलकद्रा खल्लुबनी अदुबु महाक वा अमता ngangakhidre माना सिनबा फत्तबा कयागी चेराकसु फंख्रे मिंगंबसु चेनबदा यावबना चही मरी जेलदा लेबदा ताख्रे सखेनबा मासु मसागी मरालगी मतुंग इन्ना चेराक पीदुना जेलदा चंख्रे तामनाबु हुलंबा ngangnaramba सोशल मीडिया यूजर सिंगो सनायाइ मिंगंबा सखेनबा अमु पुथोक पंगांग नगांग सकपा चैबा अमु हौख्रे थौहनिंगदबा थौदो हौहनिंगदबा तांका लोइहनिंगदबा वारी काउनिंगलबा मतम पुमनमक हौख्रे नोंगमदगी निनी हप्ता था अमा अनि चही अनि मथंग चही खरा अमसु हौख्रे लेबाक सरा संदुना लेरंबा मई हौरबा वारी कया अमा तपना नेमथरक्तुना मनिल खजक्ता फावबा लेहौद्रे मतमगी अनौबा थौदोक कया अमा लेप लेता थोलकपना अरीबा वारीदा नैनबगी मतम लेत्रे मतागुम सोशल मीडियादा एजुकेशन मिनिस्टर की इमुंगी वारी थुपसिनख्रगा अनौबा वारीदा यामना पुकनिंग संगना ngang चैबा तौनरी खुदिंगमकना काउनख्रे अदुबु हाइबा ngamde tungda ningsingba numit amada nansinkiba post amana chahi yamakpagi memory timeline da thorakpada share tongnaduna amuk nainarakpaso Firipa white color gi man shirt ama black machu gi vermin paint ama khudangdana golden color gi analog hand watch ama khungup amubadedi langtrik langna kap thaduna makhada kumtharai haksang aduda tholiba dress accessories khudingmakto lak amabu helap leiramba yai set pachabada masagi oina akaknaba company yenglaga masada thonjaba midani aduk hakna talabanina set pachabada liksinningai machak amasu oide adubo maithong adumadi asuki mati masik mangal hanthare numit leitraba sangsar amagu masana chatliba maike khudingma makhongna makhutna maraga chatpaga chakmanare business phangi asuki matik down chatlure adubu tapna management team kangbo na honaduna ka hena puthaba makti pudhahan kidre man angau bakum chahi kaya asi leiruringi board member singna kupna lingsel manana sengbat sagatuna chingkhatuna hotnabirami ngasidi thabak mafamda natte angau basu loinade matong khaktamak yumdagi gari thaudorai ningolga mabani program ama thanawani ningolna tharakpa location pirakpa mafamduda lagle gari khamduna kumtharai ningolna hana mabu ngaiduna leirammi phire po obada momon tawduna मानसु खरा नक्सिलक्तुना फिरेपदा स्वाइदा चिंया तमयागी अचिकपा मफमसिदा उनबसिना नुंगाई तौबनी होटल दा रेस्टोरेंट दा उनबदबुदी चिंगपाद उसे वया नामीबा मरक्ता उनबना नुंगाईदना नंगैना तबरा अनीमा खरा चंगसिलगा लेमिन्नै खमरांगना फमफम लेबा नते अदुना लेपगा वारी साबदा ताबनी फिरेपा तपना खुमई सानानिंग वारीसु सिनी इंगना तपना सानाबा फंगी निंगोल फिरेपदा मोमोन नोकना येंगलगा नसा याम कन्ना उरे कैसु थोदोकपा तौद्रबा अइनासु नोंगमता नंगी ननाक्ता लाअगा नंगी हक्सांगी फिबम हंगबसु ngamkhidre याम फगलेदा याम कल्ले अइ कैसु तौद्रे फिरेपा हौजिकती सेटल लोई अतौरगा इंगना चिकना लेरबनीना फ्यूचर प्लान सो होबा यारे फिरेपा खितंग मोमोन तौकी मिनोक अदो पामसबा मिनोक नत्ते
ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯃꯉꯣꯟꯗ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯛꯂꯨꯕꯅꯤ꯫ ꯅꯤꯡꯉꯣꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯄꯨꯟꯁꯤꯁꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ, ꯑꯩꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯔꯣꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯣꯠꯅ ꯂꯩꯔꯛꯂꯕ ꯇꯨꯡ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯑꯩ ꯐꯣꯡꯅ ꯍꯤꯡꯕ ꯌꯥꯒꯅꯤ ꯈꯟꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯕ ꯌꯥꯗꯕ ಮಿಸꯛ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯗꯁꯨ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯍꯤꯡꯗ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯪꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯗꯣ ꯑꯩꯒꯤ ꯃꯤꯠꯅ ꯎꯅꯤꯡꯈꯤ꯫ ꯐꯤꯔꯦꯞꯄ ꯃꯃꯤꯠꯇꯨ ꯁ꯭ꯇ꯭ꯔꯦꯠꯇ ꯌꯦꯡꯂꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅꯁꯨ ꯅꯤꯡꯖꯈꯤ ꯅꯨꯃꯤꯠꯇꯣ ꯃꯪꯂꯥꯟ ꯑꯣꯏꯔꯝꯁꯅꯨ꯫ ꯏꯁꯥꯅ ꯏꯁꯥꯗꯁꯨ ꯅꯪꯕꯨ ꯀꯟꯕ ꯉꯝꯈꯤꯗꯕꯒꯤ ꯆꯩꯖꯈꯤ, ꯋꯥꯅ ꯂꯦꯟꯈꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯎꯗꯨꯅ ꯂꯥꯛꯈꯤ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯈꯪꯕꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯜ ꯇꯥꯡꯗꯨꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯈꯪꯍꯧꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯄꯨꯟꯁꯤ ꯑꯣꯏꯈꯤꯗꯦ꯫ ꯑꯩꯕꯨ ꯅꯪꯅ ꯁꯥꯎꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯊꯣꯛꯅꯕ ꯅꯪꯒꯤ ꯏꯃꯥꯅ ꯁꯤꯟꯈꯤꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯁꯨ ꯉꯝꯗꯦ, ꯋꯥꯔꯧꯕꯁꯨ ꯉꯝꯗ ꯂꯩꯈꯤꯕꯗꯣ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯇꯧꯗ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕ ꯀꯤꯈꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯥ ꯌꯥꯝ ꯀꯤꯈꯤꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ, ꯄꯥꯡꯒꯜꯁꯨ ꯊꯣꯛꯄ ꯉꯝꯈꯤꯗ, ꯌꯥꯝꯅꯁꯨ ꯁꯣꯟꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯩꯅ ꯅꯤꯡꯖꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯄꯦꯟ ꯄꯦꯟꯗ ꯇꯝꯅꯅꯕ ꯃꯇꯝ ꯑꯃꯨꯛ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯐꯤꯔꯦꯞꯄ ꯆꯣꯛꯊꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯣꯡꯉꯤ꯫ ꯅꯪꯁꯨ ꯅꯪ, ꯑꯩꯁꯨ ꯑꯩ, ꯂꯝꯕꯤ ꯑꯃꯃꯝ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯃꯝ꯫ ꯁꯦꯛ ꯁꯦꯛ ꯎꯆꯦꯛꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤꯕ ꯃꯥꯂꯪꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯂꯛꯇ ꯅꯤꯡꯉꯣꯜ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯛꯏ꯫ ꯅꯧꯅ ꯅꯪ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯁꯦꯝꯕꯗ ꯀꯔꯤ ꯈꯜꯂꯤ? ꯐꯤꯔꯦꯞꯄ ꯊꯥꯔꯦꯛꯅꯔꯝꯕ ꯃꯁꯥꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯅꯤꯡꯉꯣꯜꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯉꯣꯜꯒ ꯃꯤꯀꯨꯞ ꯈꯔ ꯃꯤꯠꯆꯥꯟꯅꯩ꯫ ꯅꯤꯡꯉꯣꯜꯅ, ꯑꯩꯗꯤ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ, ꯅꯪꯕꯨ ꯉꯥꯏꯗꯨꯅꯁꯨ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯅꯪꯅꯇꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯈꯟꯕꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛꯁꯨ꯫ ꯐꯤꯔꯦꯞꯄ ꯅꯤꯡꯉꯣꯜꯒꯤ ꯃꯃꯤꯠꯇꯒꯤ ꯊꯩꯗꯣꯔꯛꯂꯦ ꯏꯍꯥꯡ ꯍꯥꯡꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇꯨꯗ ꯌꯦꯡꯂꯒ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯀꯅꯥ ꯑꯃꯕꯨ ꯊꯃꯣꯏꯗ ꯍꯥꯞꯆꯤꯟꯒꯦ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅꯁꯨ ꯃꯥꯒ ꯑꯩꯒ ꯁꯦꯠꯅ ꯈꯥꯏꯅꯧ ꯍꯥꯏꯅ ꯇꯝꯕꯤꯔꯝꯕꯅ ꯉꯁꯤꯗꯤ ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯃꯥꯅ ꯑꯍꯥꯡꯕ ꯃꯥꯂꯪꯂꯛꯇ ꯄꯨꯝꯅꯃꯛ ꯈꯥꯏꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯣ ꯍꯥꯏꯅ ꯇꯝꯕꯤꯔꯝꯕ ꯑꯣꯏꯕꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯃꯥꯁꯨ ꯑꯩꯒꯤ ꯏꯇꯧ ꯎꯔꯒ ꯁꯣꯏꯗꯅ ꯀꯞꯄꯝꯒꯅꯤ꯫ ꯑꯩꯒꯤ ꯁꯤꯟꯊꯕ ꯉꯝꯗ꯭ꯔꯕ ꯄꯤꯂꯨ ꯄꯤꯔꯥꯡꯁꯦ ꯃꯥꯅ ꯎꯔꯒ ꯋꯥꯔꯝꯒꯅꯤ꯫ ꯊꯦꯡꯕꯁꯨ ꯄꯥꯝꯖ, ꯊꯦꯡꯕꯁꯨ ꯉꯝꯗ ꯋꯥꯅ ꯑꯩꯕꯨ ꯌꯦꯡꯂꯝꯒꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕ ꯑꯣꯏꯅ ꯇꯞꯅ ꯁꯣꯔ ꯑꯃ ꯍꯣꯜꯂꯛꯏ꯫ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯍꯧꯔꯛꯄꯗꯁꯨ ꯃꯥꯟꯅꯕ ꯑꯃꯅ ꯑꯩꯕꯨ ꯄꯣꯊꯥꯐꯝ ꯈꯪꯗ ꯑꯣꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯤꯀꯨꯞ ꯈꯔ ꯈꯛꯇꯅꯤ ꯃꯥꯅ ꯑꯩꯕꯨ ꯅꯣꯛꯍꯜꯂꯝꯕ꯫ ꯇꯞꯅ ꯇꯞꯅ ꯑꯩꯕꯨ ꯑꯣꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯣꯟꯅꯔꯒꯗꯕ ꯆꯩꯅꯥ ꯑꯃ ꯍꯥꯞꯄꯤꯔꯝꯂꯦ꯫ ꯐꯤꯔꯦꯞꯄ ꯅꯤꯡꯉꯣꯜꯗ ꯌꯦꯡꯉꯛꯂꯒ, ꯕꯦꯕꯦ, ꯑꯍꯣꯡꯕ ꯅꯥꯏꯕ ꯊꯃꯣꯏꯁꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯣꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯗꯤ ꯃꯥꯒꯤꯅꯤ꯫ ꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯁꯨꯝ ꯍꯤꯡꯂꯒꯦ꯫ ꯅꯪꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯉꯥꯜꯂꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯐꯝꯁꯤ ꯁꯤꯟꯗꯣꯛꯄꯗꯤ ꯉꯝꯂꯔꯣꯏ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯃꯣꯏ, ꯀꯅꯥ ꯑꯃꯠꯇꯅ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯔꯦꯞꯄ ꯃꯃꯥꯏ ꯂꯩꯔꯛꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡꯅ ꯂꯥꯛꯏ꯫ ꯅꯤꯡꯉꯣꯜ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯄꯨꯟꯗꯦ ꯃꯇꯥꯒꯨꯝ꯫ ꯐꯤꯔꯦꯞꯄ ꯃꯈꯣꯜ ꯊꯣꯛꯇꯨꯅꯁꯨ ꯆꯠꯅ ꯆꯠꯅ ꯁꯣꯟꯖꯩ꯫ ꯍꯨꯅꯤ ꯈꯜꯂꯤꯕ ꯅꯪꯁꯦ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩ ꯍꯤꯡꯕ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯃꯌꯥꯛ ꯀꯟꯕ ꯍꯨꯁꯦ
siga loinaraga ai hinge nangmu ningsingbana hablakpa maichak khudingmak ai khange nungaiba tarang amada tawbabudi nangmu ningsingbalakta hapkalakpa chaina sigi maraksida ona thoina ai sanage sini hena sunungai nangna chatkhrabasu ai wakhal sidade nang yauri nang hingduna yauri aduga ai wai hairoi nangi wakhal khallaga ai gi aroiba sor ngaiduna leigani numidangni numitu phirepa thabar kharsa thokluraba tongda mayumda halakle matomtani ichikchi memthoi amadi angauba gate sangnaba security sigana loire atopa mi amatta leitre mama leiringidadi kendragi mi thika tauba escort team ahal laman mi wate aduba horzikti kana masula khidre kana masuleidre yamna hongle pungsik sikle pungtak takle फिरेपा फमुंगदुदा इसोक सोक थना ngek phamthei yum hek halaklaga amonba sophada phamni kawe tumlabaso amonba phamungda tumni khangdema magi nungai phamakhal potha pham leite cherak tudani zoina firepada call tokselakpa firepa sung hak yenglamlaga tapna paikhale pabong zoina khara sawbagi khonjelda firepa nangna huzu phawba tumina sum leiri se kaigino nangda adumaina khara leisinaraga aina hekta yadoba manbra nang yam tuna huzumak lakadabani aduga aina nangonda haigadaba wa kaya amasu leiribani thodok khudingmaki daita nangni nang pangsinnaba yaroi huzumak thuna lao firepa khudang gari duda tapna pung yengi thenglamle 13 tarabani minute amakhakta ngairi tagadauba masada sunga sidi ka hina wabagi haining harauba phauda tapna khumi pabong hayeng lakpa yaroidabra ngangi bu wase maidai loni ko firepa tapna hozipu aibo kaidau haibano pabong aibu wa yam kana nganghalakano nangna asumna ngamakani haibadi ai thajadabani isana leidre khangakanda nangna bebega mu unaramba ai khangloi haina khanbro hozimak laktuna aingonda sengdokadabani natrabadi nang afaba oiroi haiduna phone patkak thatki फिरेपा ममित अमुक्तंग तपना उइसिलुई असेंग मनुष्यबदा काली तैसिलकलिबा अदुमदी मा यानिंगलमदे सेंगदोकपा सोपामी निंगोंग उनरुबगी थौदोकतुमसो मयेक सेंगना सेंगदोकनिंगबना फिरेपा फुहवलकले फिबमददा युमदगी थोरकले माना जोई होइदा यौरकलबा तों इकोई कोइदना इमुंगदा जोई कौतुना चंगकपदा मी लोइना सुना लेरम्मी असुक थेंगला फाउबा असुमना लेरमलिबा फिबमददा फिरेपा मादी पाखतख्रे मयाम चंगदुना माबुलाना खना नैनरमबगी मओंगनी थबाव थोय एरोन बेबे लोइनमक लेरममी मयाम सिंगदु उरकपदा मा हेनमी पाइजे तामनाबु नुंसिखिबदा अरानबगी मम्मी मचेत अमत्ता मयाम सुंदी वाखलदा पकनिंगदे जोई फुहवतुना फिरेपगी मनाक्ता प्रपप चंगसिलगा लेपी फिरेपा मासु चपलेपतुना जोईदा चोकथना येंगलई नंग ऐगी सानुशी हाइबदाय हा फिरेपना बाबो नंग न मानुशीरबदी ngasimak haujimak nang tamnaba puduna chatkhigedabani hek hairappaga फिरेपा जोईदा ममित संगत्रक येंगी वादुना लेरिबा थमोय अमदा असुंबा फागी अमा अमुक तौदुना थमोय अमबु हेन ओटपिरे खलदुना मपि इरा चेलई वाराउजे जोई माबो जोईदा मोमोन तौरकलगा फिरेपगी लिंगजुमदा मखुत येतना पोपो फोरगा सरप्राइज गिफ्टनी पाबोंग ngasi nangonda pidoribase हाइदुना चाखुमलोमदे ओनसिलगा तामनाबो कौथुई इचा थोइबी फिरेपा यौरकलेने तामना चाखुमदगी चेपथादुना येंगकलगा तबली तबली ममोन तौदुना थोरकपदा फिरेपदी मसादो तरंग खुदकता चटखिदुना मखादा तुथरई जोईगा मनीगना चेंसिलगा फिरेपा माबु ngakpirei अदुबु फिरेपा हगोटपा ngamkidre खोवनी कुलगा तामनादा येंगनी येंगना फिरेपा माइथोंग सोंग होमदना बहोना मया चिक्सिलगा मरोलुक थदुना कपखिबदुदा तामना सुमोमोन तौरंबदो इरा थांखी
ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯏꯔꯥ ꯊꯥꯡꯒꯠꯅꯔꯛꯏ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯐꯤꯔꯦꯞꯄꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧꯗꯣ ꯖꯣꯏꯅ ꯃꯥꯕꯨ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅꯅꯦ ꯅꯪꯕꯨ ꯏꯄꯥꯅ ꯀꯧꯕꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤꯗꯃꯛ ꯈꯜꯂꯒꯅꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡꯁꯨ ꯑꯩꯅ ꯅꯤꯡꯉꯣꯜ ꯊꯥꯗꯨꯅ ꯈꯪꯗꯣꯛꯍꯟꯕꯅꯤ ꯐꯤꯔꯦꯞꯄ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩꯅꯦ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯃꯨꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛꯁꯨ ꯏꯁꯥꯒꯤ ꯃꯃꯤ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯣꯛꯄꯅꯤ ꯃꯅꯤꯅ ꯑꯃꯨꯛ ꯍꯧꯒꯠꯂꯣ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ ꯐꯤꯔꯦꯞꯄ ꯃꯄꯤꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯇꯩꯊꯣꯛꯏ ꯀꯔꯝꯅꯁꯨ ꯁꯣꯛ ꯆꯠꯂꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯁꯤꯕ ꯉꯥꯏꯗꯨꯅ ꯍꯤꯡꯂꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅ ꯃꯤꯠꯃꯥꯡꯗ ꯃꯤꯇ꯭ꯔꯪ ꯑꯃ ꯀꯨꯝꯊꯣꯔꯛꯂꯕꯗ ꯍꯔꯥꯎꯕ ꯀꯥꯎꯗꯨꯅ ꯊꯥꯖꯗꯕꯅ ꯀꯞꯆꯕꯅꯤ ꯇꯥꯝꯅꯥꯁꯨ ꯆꯍꯤ ꯀꯌꯥꯁꯦ ꯂꯥꯞꯅꯔꯨꯕꯒ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧꯗ ꯃꯃꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯥꯡꯂꯕ ꯆꯍꯤ ꯑꯁꯦ ꯃꯥꯅꯁꯨ ꯋꯥꯅ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯖꯣꯏꯅ ꯇꯞꯂꯤ ꯆꯪꯁꯤꯜꯂꯒ ꯇꯥꯝꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯏ ꯃꯈꯨꯠꯇꯨꯁꯨ ꯇꯞꯅ ꯁꯝꯂꯒ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛ ꯅꯛꯅ ꯄꯨꯁꯤꯜꯂꯛꯏ ꯃꯅꯤꯅ ꯐꯤꯔꯦꯞꯄꯕꯨ ꯉꯥꯛꯄꯤꯔꯒ ꯍꯨꯒꯠꯄꯤꯔꯛꯏ ꯐꯤꯔꯦꯞꯄꯒꯤ ꯈꯨꯠꯇ ꯇꯥꯝꯅꯥꯕꯨ ꯁꯤꯟꯅꯔꯒ ꯐꯤꯔꯦꯞꯄꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯛꯏ ꯈꯨꯏꯔꯕ ꯁꯣꯜꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯇꯥꯝꯅꯥꯁꯦ ꯁꯤꯟꯅꯔꯕꯅꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯥꯡꯈꯤꯕꯗ ꯊꯋꯥꯏ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯅꯗꯦ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯕꯛ ꯊꯤꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯝꯃꯁꯦ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇꯣ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯆꯦꯠꯅ ꯄꯥꯏꯔꯛꯂꯒ ꯃꯃꯥꯏ ꯃꯄꯥꯗ ꯊꯥꯡꯒꯠꯇꯨꯅ ꯎꯞꯁꯤꯜꯂꯒ ꯀꯞꯈꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯊꯃꯣꯏ ꯑꯗꯨꯅꯗꯤ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯜ ꯊꯣꯛꯈꯤꯗꯕ ꯈꯛꯅꯤ ꯇꯥꯝꯅꯥꯁꯨ ꯀꯞꯄꯤ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯐꯤꯔꯦꯞꯄ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯦꯡꯅ ꯇꯩꯊꯣꯛꯂꯒ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯑꯕꯨꯡ ꯑꯩ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯒꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯊꯣꯛꯍꯜꯂꯣꯏ ꯃꯅꯤ ꯐꯤꯔꯦꯞꯄꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯐꯨꯔꯒ ꯑꯩꯈꯣꯏꯅ ꯇꯥꯝꯅꯥꯕꯨ ꯂꯣꯠꯁꯤꯟꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯪꯒꯤ ꯏꯃꯥꯒꯤ ꯐꯠꯇꯕ ꯂꯝꯆꯠꯇꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯅꯪꯅ ꯊꯋꯥꯏ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯅꯕ ꯅꯠꯇꯦꯅꯦ ꯐꯤꯔꯦꯞꯄ ꯊꯣꯏꯅ ꯍꯣ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯅꯔꯛꯑꯦ ꯊꯤꯅꯕ ꯇꯧꯁꯦ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦꯕ ꯂꯥꯎꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯋꯥꯕ ꯃꯌꯥꯝꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯂꯤꯟꯊꯣꯏꯅ ꯐꯤꯔꯦꯞꯄ ꯆꯥꯛ ꯆꯥꯔꯒ ꯇꯞꯅ ꯇꯥꯝꯅꯥꯒ ꯍꯟꯃꯤꯟꯅꯔꯣ ꯉꯁꯤꯗꯤ ꯏꯟꯊꯤꯅ ꯆꯥꯛ ꯆꯥꯈꯣ ꯁꯤꯜꯂꯤ ꯂꯥꯡꯂꯤ ꯃꯌꯥꯝꯁꯦ ꯏꯃꯨꯡ ꯄꯨꯂꯞ ꯆꯥꯅꯕꯅꯤ ꯃꯇꯝꯕꯨꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅꯅꯦ ꯁꯤꯗ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯊꯕꯥꯅ ꯐꯤꯔꯦꯞꯄ ꯑꯩꯁꯨ ꯂꯣꯏꯅ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯀꯣ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯑꯅꯤ ꯂꯩꯔꯤ ꯄꯥꯕꯨꯡ ꯑꯅꯤ ꯂꯩꯔꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯦ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ ꯊꯕꯥ ꯋꯥꯈꯜ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯋꯥꯔꯤ ꯈꯛ ꯅꯠꯇ ꯃꯌꯥꯝꯅꯁꯨ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯈꯤꯗ꯭ꯔꯦ ꯀꯨꯏꯅ ꯁꯥꯡꯅ ꯍꯔꯥꯎ ꯂꯩꯕꯁꯤꯅꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯕ ꯈꯪꯗꯕꯒꯤ ꯈꯦꯠꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯃꯗꯤ ꯃꯁꯛ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕꯅꯤ ꯊꯣꯏꯅ ꯏꯇꯩ ꯑꯩꯈꯣꯏ ꯆꯦꯁꯦ ꯏꯇꯩꯗ ꯁꯣꯟꯕꯅꯤ ꯁꯂꯥꯛ ꯁꯥꯔꯝꯅꯤ ꯃꯌꯥꯡ ꯀꯪꯅꯤꯁꯦ ꯑꯁꯤꯅ ꯁꯥꯈꯤꯅꯤ ꯆꯥꯅꯤ ꯊꯛꯅꯤꯁꯨ ꯈꯪꯗꯦ ꯇꯨꯃꯤꯟ ꯍꯦꯛꯇ ꯎꯡꯉ ꯂꯩꯔꯝꯃꯤ ꯕꯣꯔꯤꯁꯁꯨ ꯃꯆꯦꯗ ꯈꯝꯕꯜꯂꯛꯏ ꯊꯣꯏꯅ ꯑꯩꯈꯣꯏ ꯆꯦꯒ ꯍꯥꯏꯔꯛꯄꯒ ꯍꯦꯛꯇ ꯃꯆꯦ ꯈꯝꯕꯟꯕꯅꯤ ꯋꯥ ꯑꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯆꯦ ꯀꯥꯏꯅ ꯑꯩꯒꯤ ꯆꯦꯁꯤꯕꯨ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯉꯝꯗꯧꯔꯤ ꯃꯦ ꯑꯩꯒꯤꯁꯨ ꯌꯥꯎꯏ ꯅꯪꯒꯤ ꯈꯛ ꯅꯠꯇꯦ ꯅꯆꯦ ꯌꯥꯝ ꯄꯥꯝꯃꯒꯅ ꯀꯥꯏꯗꯅꯣꯃ ꯋꯥꯏꯔꯨꯔꯣ ꯁꯤꯗꯩꯒꯤ ꯆꯦ ꯈꯪꯉꯕ ꯂꯤꯟꯊꯣꯏꯅ ꯌꯥꯔꯦ ꯑꯉꯥꯡꯁꯥ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦ ꯍꯟꯕ ꯊꯦꯡꯅꯈꯤꯅꯤ ꯄꯨꯡꯁꯦ 12 ꯇꯥꯁꯤꯜꯂꯛꯑꯦ ꯑꯁꯨꯝꯅ ꯏꯔꯥꯡ ꯂꯥꯡꯅꯩ ꯉꯁꯤꯗꯤ ꯌꯨꯝꯗꯣ ꯐꯤꯔꯦꯞꯄꯁꯨ ꯆꯥꯛ ꯄꯤꯖꯔꯕ ꯃꯇꯨꯡ ꯇꯥꯝꯅꯥꯒ ꯍꯜꯍꯟꯈ꯭ꯔꯦ ꯊꯣꯏ ꯊꯕꯥ ꯃꯅꯤꯁꯨ ꯍꯟꯈ꯭ꯔꯦ ꯑꯦꯔꯣꯟꯁꯨ ꯍꯜꯂꯝꯗꯥꯏꯗ ꯅꯤꯡꯉꯣꯜꯅ ꯊꯤꯟꯗꯣꯔꯛꯏ ꯁꯤꯗꯒꯤꯗꯤ ꯂꯩꯍꯧꯔꯒꯦ ꯆꯠꯈ꯭ꯔꯣ ꯑꯦꯔꯣꯟꯅ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯑꯩꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯆꯧꯀꯣ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯔꯣꯟꯁꯨ ꯃꯉꯣꯟ ꯇꯧꯈꯤ
ꯐꯣꯡꯅ ꯏꯈꯠ ꯈꯠꯅ ꯍꯔꯥꯎꯖꯕ ꯎꯠꯇ꯭ꯔꯕꯁꯨ ꯑꯄꯦꯟꯕ ꯐꯥꯎꯖꯩ꯫ ꯉꯁꯤ ꯈꯛꯅꯤ ꯅꯤꯡꯉꯣꯜꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯐꯣꯡꯅ ꯈꯪꯍꯜꯂꯛꯄ꯫ ꯅꯤꯡꯉꯣꯜꯗ ꯊꯥꯖꯔꯨꯗ ꯉꯛꯂꯞꯁꯨ ꯇꯧꯗꯨꯅ ꯌꯦꯡꯖꯩ꯫ ꯅꯤꯡꯉꯣꯜꯁꯨ ꯅꯣꯛꯐꯦꯠ ꯃꯈꯥ ꯇꯥꯔꯛꯏ꯫ ꯕꯦꯠ, ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯗꯧꯔꯤꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯍꯣꯠꯅꯔꯤꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯆꯠꯂꯣ, ꯌꯨꯝ ꯌꯧꯔ ꯀꯣꯜ ꯇꯧꯔꯛꯑꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯑꯦꯔꯣꯟ ꯏꯔꯥ ꯊꯥꯡꯅ ꯃꯉꯣꯟ ꯇꯧꯔꯛꯏ꯫ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤ ꯈꯥꯝꯃꯤꯗꯨꯗ ꯆꯪꯁꯤꯜꯂꯦ꯫ ꯊꯣꯡ ꯍꯥꯡꯉꯤ꯫ ꯃꯈꯣꯡ ꯆꯞ ꯂꯦꯞꯄꯒ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯤꯡꯉꯣꯜꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗ ꯆꯤꯝꯕꯥꯜꯗꯨꯅ ꯐꯠ ꯊꯦꯡꯉꯝꯃꯒ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯈꯖꯥꯏꯗ ꯇꯞꯅ ꯅꯥꯜꯂꯒ ꯂꯦꯞꯍꯧꯏ꯫ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥꯒ ꯆꯪꯃꯤꯟꯅꯔꯛꯄꯗ ꯃꯦꯝꯊꯣꯏꯗꯤ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯟꯅ ꯇꯥꯝꯅꯥꯕꯨ ꯀꯣꯜꯂꯒ ꯄꯀꯞꯇꯁꯨ ꯀꯞꯆꯩ꯫ ꯐꯤꯔꯦꯞꯄꯒꯤ ꯄꯨꯟꯁꯤ ꯅꯦ ꯇꯥꯅ ꯍꯤꯡꯖꯔꯅꯤ, ꯅꯥꯏꯇꯣꯝ ꯇꯥꯔꯔꯣꯏ ꯈꯜꯂꯨꯕꯗ ꯄꯦꯟꯖꯈꯤ꯫ ꯑꯉꯧꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ꯫ ꯃꯦꯝꯊꯣꯏꯅ, ꯇꯥꯝꯅꯥ, ꯅꯪ ꯑꯩꯈꯣꯏ ꯐꯤꯔꯦꯞꯄꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯑꯉꯧꯕꯅ, ꯇꯥꯝꯅꯥ, ꯅꯪ ꯎꯔꯒꯅꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯔꯥꯎꯕꯗ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗꯦ꯫ ꯇꯥꯝꯅꯥꯅ, ꯁꯤꯗꯒꯤꯗꯤ ꯑꯩ ꯀꯥꯏꯗꯁꯨ ꯆꯠꯂꯔꯣꯏ, ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯅꯤ꯫ ꯇꯥ ꯑꯉꯧꯕ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯄꯥꯎ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇꯕꯁꯤꯗ ꯑꯩꯕꯨ ꯅꯆꯜꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ꯫ ꯄꯨꯡꯁꯨ ꯊꯦꯡꯕꯒ ꯃꯦꯝꯊꯣꯏꯅ ꯁꯝꯖꯤꯜꯂꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯄꯨꯡꯁꯦ ꯊꯦꯡꯉꯦ, ꯄꯣꯊꯥꯖꯔꯨꯔꯣ, ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯁꯣ ꯄꯣꯊꯥꯅꯔꯨꯔꯣ꯫ ꯐꯤꯔꯦꯞꯄ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯃꯊꯛ ꯀꯥꯈꯠꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯇꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯒ ꯀꯥꯈꯠꯂꯛꯏ꯫ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯒꯤ ꯈꯨꯗꯥꯡ ꯇꯥꯛ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯒ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯐꯤꯔꯦꯞꯄꯒꯤ ꯅꯪꯒꯟꯗ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔ ꯍꯨꯟꯅꯔꯤꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯣ ꯃꯈꯣꯜ ꯇꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯆꯍꯤ ꯀꯌꯥ ꯊꯃꯣꯏꯁꯤꯗ ꯊꯃꯣꯏꯅ ꯀꯩ ꯐꯥꯎꯕ ꯃꯤꯍꯨꯜ ꯃꯁꯤꯡ ꯑꯗꯨꯅ ꯇꯝꯂꯔꯦ, ꯇꯥꯛꯂꯔꯦ, ꯈꯪꯂꯔꯦ꯫ ꯐꯤꯔꯦꯞꯄ ꯇꯞꯅ ꯇꯥꯝꯅꯥꯕꯨ ꯃꯊꯥꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯛꯂꯒ, ꯇꯥꯝꯅꯥ, ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯪ ꯅꯠꯇꯦꯀꯣ, ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗꯒꯤ ꯃꯥꯡꯈꯤꯗ꯭ꯔꯥ? ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯣ ꯇꯞꯅ ꯄꯥꯏꯔꯛꯂꯒ, ꯇꯥꯃꯣꯆꯧ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯇꯥꯃꯣꯆꯧꯒꯤ ꯅꯥꯛꯇ ꯇꯥꯃꯣꯆꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯔꯒ ꯇꯥꯝꯅꯥꯒꯤ ꯄꯤ ꯗ꯭ꯔꯣꯞ ꯑꯃ ꯈꯖꯥꯏꯗ ꯅꯥꯟꯊꯔꯛꯏ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯏꯔꯥꯊꯥꯡ ꯃꯉꯣꯟ ꯇꯧꯖꯩ꯫ ꯇꯥꯝꯅꯥꯒꯤ ꯃꯃꯥꯏ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯅꯪꯅ ꯑꯩꯕꯨ ꯁꯣꯛꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ I am badly injured, so I need countless painkiller. ꯃꯁꯤꯡ ꯑꯣꯛꯇ꯭ꯔ ꯐꯥꯎꯕ ꯅꯪꯅ ꯄꯤꯖꯕ ꯇꯥꯕꯅꯤ꯫ ꯁꯥꯏꯠ ꯏꯐꯦꯛꯀꯤ ꯁꯤꯝꯇꯝꯁꯦ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯅ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯦꯟꯀꯤꯂꯔ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗ ꯅꯪꯉꯣꯟꯗ FIR ꯈꯛ ꯄꯥꯜꯂꯔꯣꯏ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯅꯔꯕ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯆꯥꯛꯇꯥꯔꯤꯕ ꯆꯦꯛꯂꯥ ꯑꯅꯤꯅꯤ꯫ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯦ꯫ ꯃꯊꯣꯡ ꯍꯨꯛꯏ ꯍꯨꯛꯇꯦ ꯍꯥꯏꯕꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯂꯩꯇ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯐꯖꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯪꯂꯔꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ, ꯅꯤꯡꯊꯤꯔꯦ꯫ ꯄꯥꯝꯅ ꯌꯥꯅꯤꯡꯅ ꯇꯥꯝꯅꯥ ꯃꯁꯥꯅ ꯐꯤꯔꯦꯞꯄꯒꯤ ꯃꯐꯝꯗ ꯆꯪꯖꯈꯤꯕꯗ ꯃꯝꯗꯨꯅ ꯂꯩꯔꯝꯕ ꯐꯤꯔꯦꯞꯄꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯂꯔꯦ꯫ ꯄꯥꯛ ꯆꯥꯎꯔꯕ ꯃꯥꯂꯦꯝꯗ ꯑꯅꯤꯁꯨꯅ ꯁꯥꯠꯂꯝꯂꯔꯣꯏꯗꯕꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯃꯒꯨꯟ ꯍꯥꯞꯂꯝꯕꯤ ꯃꯇꯝ ꯑꯃꯒꯤ ꯃꯣꯏꯔꯥꯡꯒꯤ ꯅꯤꯡꯊꯤꯕꯤ ꯊꯣꯏꯕꯤꯒꯨꯝ ꯐꯤꯔꯦꯞꯄꯒꯤ ꯄꯨꯟꯁꯤꯕꯨ ꯃꯒꯨꯟ ꯍꯥꯞꯂꯤꯕꯤ ꯃꯦꯂꯩꯅꯤ꯫ ꯃꯦꯂꯩ ꯃꯥꯅ ꯁꯥꯠꯈ꯭ꯔꯕꯗ ꯄꯥꯃꯦꯜ ꯃꯥꯁꯨ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯟꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯛꯏꯗ
melei nangso pamel maso amana amagi mapal tangnabagum melei nangna satrabadi pamel maso kankhige mahairei pamel man haudrabadi melei nangisu satpham leite tangpham leite chanana semlammi anima pukning huna phazaido khutsem heiba nongdamba ayubni Firipana mikap thorakpada balcony dagi huchillaga sangakpa koroma gi mangal aduna mamitu ithak thakat khibana khap khap lumna khapi side amada laisilakpada tamna di tumlamdre puhole adok nungai bangarangi mikupto manglan amara haiduna chingnaragle chapal ga tongda phamung de chongtharaklaga barum jangakpadaso tamna lairamdre ka dagi tafing chenthori makharom da chenthori thongzaudugi wangba lanthorappadadi tamnana angauba machugi muga fanik-tuna phidon chingkhat angauba machuda sana machuna mapan chanba phi aduna makok kuptuna mangang punsibabu makhut ani changna china lonna khurumlibada urei firipa makhut yituna phurit litaba thabak aduda thak thamlaga wai sangna sorama fu haina kamthoi tabli mangol ge sofa da changsilaga phamthei tamnana torido yingna machin leng da solei matam amada aina mikup khudingi ni sakiba nangi ahen bu fazaba nangi khwaidigi nakpa thawai haksang oigadaba misaktuna khak uba phangzagadaba hi haurakpagi mapo kairaba nangi samla tumlamdai gi leiting haptaba icham chamba thamoi amabo kaihauba saktam khudingmak aina uba phangzage aigi oizage ngasidi aina ningzakiba khuding thungzare aigi ningthibi atangbi melei mapok simagidi aingonda khaktang saduna naning tongna sacho aigi melei lesna tamnana mamai leiduna mangol kakhalakpada phiri pasanok mi tamnagi khongthang maikeida midingna tarai tamnana hek imung sangkibaga masu imung changaktuna matungda inerei ayuki cha lonba chak thongba phiripa masu nahan kei kuina thadokna tuna leirubagira manaktada leidogi honi angaubaga sanayai gana laknabaga manna dhapte imungda asuki mati harau tayamba haidu oikre nasigi mikupse pung tara tarakpa dwaida phiripa thabak sathoknaba dress hongi loishin meloiraga phone gari gi so ta pairaga ka dei thokke tawbaga tamna su ka da changakpaga animak thengainagi tawi handokiba yarabado firipa tawgi matagum tamna bu makhut ani changduna ta konsilaga lengzumda mangakta non thaduna leiki tamna ni thokpaga chalo yade masu firipagi ingangau sinaba matawduda tumina noi pocket dagi phone kingzilakpada makhut namana namaduna silent thamjanki makhata na tamna da kolai amuchau thengani firipa oina duna mangau thiba amagum ngarangi painkiller se berayam kare adum chaninga leire masing phane am su sakibani koklumba wakhal thoktabadi fare thamoi sidi arum lahau hore oh god what shall I do hairaga fat hadoraktuna handoraklaga Dr. Tamna I need more painkiller please Tamna firipa magi ngaksamduda makhut ani changluna kolei tabli mana thangba khongthang maikeida firipa bu purakle miding soi thokna de amana amagi thamoi phawna yingne tabli tamna firipa gi thabak aduda makhut ani na pairaklaga laktana ka gi wang maden thokraga thongdu lok fattoksilaga tamina noi firipa maso naton mathaktuda makut khudongmina taklaga hairap nokmi nalammaga laurambi Doctor you are damn heartless thoglei kana loina de angauba supode matom tani ngasidi angauba lehauro haina thanamlaga gari thodorakle thabang mafamda natte mana laklibado mental asylum amadani security na jackson naga tariba mafam amadani Firipa mafam aduda changbagi ayaba lauraba tongda lakpani
ꯇꯞꯅ ꯋꯥꯔꯗ ꯑꯃꯗ ꯆꯪꯂꯛꯏ꯫ ꯂꯥꯏꯙꯤ ꯑꯃꯕꯨ ꯇꯥꯋꯦꯜ ꯑꯃꯅ ꯅꯤꯡꯊꯤꯅ ꯌꯣꯝꯂꯒ ꯕꯦꯗ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯤꯕ ꯅꯨꯄꯤꯗꯣ ꯎꯔꯛꯄꯗ ꯐꯤꯔꯦꯞꯄ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯤ, ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯇꯞꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯃꯆꯤꯟꯗꯣ ꯌꯥꯝ ꯂꯨꯝꯅ ꯀꯧꯏ, "ꯏꯃꯥ"꯫ ꯁꯅꯥꯌꯥꯏꯗꯣ ꯀꯟꯅ ꯅꯣꯛꯂꯛꯏ꯫ "ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯈꯛꯅꯦ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯇꯨ, ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯂꯩꯔꯦ, ꯂꯥꯡꯅꯨꯀꯣ, ꯑꯩ ꯏꯆꯥ ꯁꯨꯝꯒꯦ꯫ ꯃꯆꯥ ꯊꯣꯏꯕ, ꯃꯃꯥꯒꯤ ꯐꯤꯔꯦꯞꯄ, ꯁꯦ ꯇꯨꯝꯃꯣ, ꯃꯃꯥ ꯍꯨꯝ ꯁꯨꯝꯒꯦ ꯍꯥꯏꯗꯨꯅ ꯏꯁꯩꯒ ꯄꯪꯁꯛ ꯁꯛꯇꯨꯅ ꯂꯥꯏꯙꯤꯗꯨꯕꯨ ꯁꯨꯝꯃꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯅ ꯕꯦꯜꯀꯅꯤꯗꯒꯤ ꯆꯣꯡꯊꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯁꯅꯥꯌꯥꯏ ꯊꯨꯛ ꯂꯥꯎꯈꯤꯗꯨꯅ ꯃꯆꯥꯒꯤ ꯐꯤꯕꯝꯗꯨꯗꯒꯤ ꯇ꯭ꯔꯥꯎꯃꯥ ꯂꯩꯈꯤꯕꯅꯤ꯫ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯊꯥꯒꯩ ꯁꯦꯡꯅ ꯇꯞꯅ ꯇꯞꯅ ꯑꯣꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ, ꯑꯄꯣꯛꯄ ꯃꯆꯥꯁꯨ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯉꯥꯏꯍꯥꯛ ꯃꯃꯥꯒꯤ ꯐꯤꯕꯝꯗꯣ ꯅꯨꯡꯉꯥꯏꯇ ꯌꯦꯡꯉꯝꯃꯒ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯑꯦꯖꯥꯏꯂꯝꯗꯒꯤ ꯊꯣꯔꯛꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡ ꯂꯦꯞꯇꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯄꯗꯣ ꯆꯤꯝꯕꯥꯜ ꯂꯦꯡꯗ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤ꯫ "ꯏꯃꯥ, ꯉꯁꯤꯗꯤ ꯏꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯏꯁꯣꯔꯅꯁꯨ ꯏꯃꯥꯒꯤ ꯆꯩꯔꯥꯛ ꯄꯤꯔꯛꯂꯦ꯫ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯏꯁꯣꯔ ꯃꯥꯒꯤ ꯆꯩꯔꯥꯛꯁꯤꯗꯒꯤ ꯏꯃꯥꯕꯨ ꯀꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯐꯠꯇꯕ ꯆꯥꯝꯃ ꯇꯧꯈ꯭ꯔꯕꯁꯨ ꯑꯆꯨꯝꯕꯗꯤ ꯁꯨꯞꯅꯇꯪꯒꯤ ꯑꯃꯅꯤ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯈꯪꯕ ꯉꯝꯈꯤꯕ, ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯒꯤ ꯆꯩꯔꯥꯛꯁꯦ ꯉꯁꯤ ꯏꯃꯥꯅ ꯃꯆꯥ ꯑꯩ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯌꯥꯝꯅ ꯏꯃꯥꯗ ꯊꯤꯅ ꯆꯩꯕ, ꯃꯤꯆꯩ ꯑꯁꯤꯒꯤ ꯁꯃꯤꯜ ꯑꯃꯠꯇ ꯐꯪꯗ ꯏꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯕ ꯑꯁꯤꯅꯁꯨ ꯐꯔꯦ꯫ ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔꯁꯤꯗ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯣ." ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯀꯥꯔꯗ ꯀꯥꯈꯠꯈꯤꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯧꯗꯣꯛꯇꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯒ ꯂꯣꯏꯅꯅ ꯔꯥꯏꯇꯔ ꯕꯂꯥꯕꯤ ꯃꯉꯥꯡꯒꯤ ꯐꯖꯕꯤ ꯍꯣ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯣꯏꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯤ ꯈꯟꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯒꯦ꯫ ꯋꯥꯔꯤꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ꯫